ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯅꯦ ꯁꯤꯅꯤ ꯄꯦꯔꯨꯛꯇꯣ ꯄꯦꯔꯨꯛꯁꯦ ꯁꯤꯁꯦ ꯅꯥꯟꯊꯔꯛꯏ ꯁꯤ ꯀꯩꯅꯣ ꯅꯥꯔꯤꯟ ꯆꯦꯡꯒꯨꯝꯒ ꯃꯤꯔꯒꯟ ꯃꯆꯥꯒ ꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯅꯥꯔꯤꯟ ꯉꯥꯅ ꯅꯨꯡꯉꯥꯏꯕꯤꯔꯤ ꯃꯌꯥꯝꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯍꯟꯗꯛꯇꯤ ꯇꯧꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯀꯥꯟꯗꯗꯤ ꯌꯥꯝꯅ ꯃꯈꯣꯟꯁꯨ ꯅꯣꯏꯁꯁꯨ ꯃꯌꯥꯝ ꯊꯣꯛꯑꯒ ꯅꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯎꯐꯨꯟꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯒ ꯑꯗꯣ ꯉꯁꯤꯗꯤ ꯍꯩꯕꯥ ꯃꯅꯥ ꯀꯥꯡꯁꯨꯅꯦ ꯑꯗꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯒ ꯀꯩꯅꯣ ꯄꯦꯔꯨꯛꯇꯣ ꯀꯥꯡꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣ ꯄꯦꯔꯨꯛ ꯀꯣꯠꯂ ꯆꯥꯅꯕ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯁꯤꯒꯤ ꯄꯦꯔꯨꯛꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕꯗꯒꯤ ꯆꯥꯔ ꯂꯧꯔꯒ ꯊꯥꯕꯅꯦꯕ ꯁꯤ ꯄꯦꯔꯨꯛꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯕ ꯄꯦꯔꯨꯛ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯃꯣꯏꯅ ꯄꯤꯖꯔꯛꯄꯗ ꯎꯕꯅꯦꯕ ꯑꯗꯨꯗ ꯑꯩ ꯎꯠꯂꯛꯀꯦ ꯄꯦꯔꯨꯛꯇꯣ ꯁꯤꯁꯤꯅꯦ ꯄꯦꯔꯨꯛꯇꯣ ꯄꯦꯔꯨꯛꯁꯦ ꯁꯤꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯊꯥꯕꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯆꯥꯎꯅ ꯄꯥꯜꯂꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯊꯥꯕꯗꯨꯗꯗꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯆꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯊꯥꯔꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯥꯛꯅ ꯃꯅꯥꯁꯦ ꯌꯥꯝ ꯄꯥꯛꯃꯟꯈ꯭ꯔꯦ ꯑꯩ ꯆꯥꯕ ꯀꯤꯗꯨꯝ ꯀꯤꯁꯜꯂꯛꯑꯦ ꯁꯤꯗꯤ ꯑꯗꯣ ꯁꯤꯁꯦ ꯃꯈꯟꯁꯦ ꯌꯦꯡꯉꯣ ꯑꯩ ꯖꯨꯝ ꯇꯧꯔꯒꯦ ꯄꯦꯔꯨꯛꯇꯤ ꯄꯦꯔꯨꯛꯅꯦꯅ ꯍꯥꯏ ꯏꯃꯥꯟꯅꯕꯗꯨꯅ ꯄꯦꯔꯨꯛꯀꯤ ꯃꯅꯝꯁꯨ ꯅꯝꯃꯦ ꯁꯤꯁꯦ ꯃꯅꯝ ꯃꯇꯝꯅ ꯀꯟꯅ ꯃꯜꯂꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯩꯕꯥ ꯃꯅꯥ ꯀꯥꯡꯁꯨ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯒ ꯁꯤꯗꯅ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯣ ꯐꯗꯤꯒꯣꯝ ꯍꯥꯞꯇ꯭ꯔꯤ ꯀꯩ ꯉꯥꯅꯣ ꯁꯤꯕꯣ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯗꯤ ꯍꯩꯕꯥ ꯃꯅꯥꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯤ ꯍꯥꯟꯅ ꯂꯣꯏ ꯁꯨꯝꯇꯣꯛꯑꯅꯤ ꯃꯦꯠꯈꯥꯏꯔꯅꯤ ꯅꯣꯏꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯣꯠꯂꯒ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯃꯣꯔꯣꯛꯀ ꯀꯣꯠꯂ ꯆꯥꯗꯣꯏꯅꯦ ꯁꯤ ꯄꯦꯔꯨꯛꯇꯣ ꯌꯦꯡꯉꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯁꯣꯏꯗꯣꯏꯅꯦꯕ ꯑꯩ ꯍꯩꯄꯥ ꯁꯥꯕꯤ ꯌꯥꯔꯝꯗ꯭ꯔꯦ ꯁꯤꯁꯦ ꯁꯨꯝꯇꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯏꯒꯗꯕ ꯑꯣꯏꯔꯝꯃꯦ ꯕ꯭ꯔꯥꯎꯅꯤꯁ ꯑꯣꯏ ꯃꯥꯏ ꯃꯍꯤꯁꯦ ꯁꯤ ꯃꯍꯤꯁꯤꯡꯁꯦ ꯌꯥꯎꯔꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯔꯦꯟ ꯅꯣꯏꯕ ꯅꯨꯡꯉꯥꯏꯇꯦꯍꯦ ꯇꯣꯠꯄ ꯑꯩ ꯈꯨꯠꯁꯦ ꯌꯥꯝ ꯀꯟꯗ꯭ꯔꯦ ꯁꯨꯝꯕ ꯉꯝꯗ꯭ꯔꯦ ꯁꯨꯝꯇꯣꯛꯈ꯭ꯔꯀꯥꯟꯗ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯝꯕ ꯃꯥꯜꯂꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯕ꯭ꯔꯥꯍꯝ ꯍꯣꯏ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯑꯗꯨꯒꯤ ꯑꯕꯅꯥꯎꯗ ꯉꯁꯥꯏ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯅꯦ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯁꯨ ꯁꯤ ꯃꯅꯤꯡ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄꯗ ꯍꯥꯞꯆꯔꯛꯀꯦ ꯁꯤꯁꯦ ꯁꯤ ꯑꯃꯨꯛ ꯁꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯁꯤꯁꯦ ꯁꯥꯏꯕꯗ ꯈꯤꯇꯪ ꯇꯨꯝꯗꯗꯥꯏꯅꯦ ꯍꯩꯕꯥ ꯃꯅꯥꯁꯦ ꯈꯔ ꯁꯥꯏꯕ ꯋꯥꯗꯥꯏꯅꯦ ꯁꯤꯁꯦ ꯑꯗꯨꯅ ꯁꯨꯝꯇꯣꯛꯑꯅꯤ ꯈꯥꯏꯗꯠꯂꯅꯤ ꯍꯩꯕꯥ ꯃꯅꯥꯁꯦ ꯃꯦꯊꯠ ꯇꯣꯉꯥꯟꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯦꯊꯠꯁꯤꯅ ꯍꯣꯔꯦꯟ ꯁꯥꯏꯕ ꯋꯥꯗꯅꯕ ꯊꯥꯡꯅ ꯍꯥꯟꯅ ꯁꯥꯏꯕꯤꯔꯣ ꯍꯣꯔꯦꯟ ꯁꯥꯏꯕꯗ ꯈꯔ ꯂꯥꯏꯅ ꯇꯨꯝꯃꯅꯤ ꯉꯥꯔꯤ ꯁꯤ ꯍꯩꯕꯥ ꯃꯅꯥꯗ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯑꯂꯨꯅꯦ ꯍꯩꯕꯥ ꯃꯅꯥꯁꯤꯅꯦ ꯑꯗꯨꯒ ꯊꯨꯝꯅꯦ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯁꯤ ꯁꯤꯗ ꯃꯦꯠꯈꯥꯏꯔꯦ ꯄꯨꯂꯞ ꯑꯗꯨꯝ ꯃꯦꯠꯁꯟꯃꯤꯟꯅꯔꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯨꯠꯁꯤꯗꯤ ꯄꯨꯔꯥ ꯁꯥꯔꯅꯤ ꯈꯪꯉꯦ ꯂꯣꯏꯔꯛꯇꯧꯔꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯍꯥꯎ ꯀꯥ ꯍꯦꯟꯅ ꯃꯍꯥꯎ ꯌꯥꯝ ꯂꯩꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯏꯠ ꯗꯤꯁ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯑꯃ ꯑꯣꯏ ꯁꯤꯁꯦ ꯍꯩꯕꯥ ꯃꯅꯥ ꯀꯥꯡꯁꯨꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯂꯣꯏꯔꯀꯥꯟꯗ ꯆꯝꯐꯨꯠꯁꯦ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯍꯛꯆꯥꯡ ꯐꯩ ꯍꯥꯏ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯅ
ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯦ ꯆꯝꯐꯨꯠꯁꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯄꯦꯔꯨꯛꯀ ꯃꯦꯠ ꯀꯣꯠꯂ ꯆꯥꯅꯕ ꯃꯣꯔꯣꯛ ꯃꯦꯠꯇꯣꯏꯅꯦ ꯁꯤꯁꯤꯅ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯅꯦ ꯉꯥꯒ ꯆꯦꯡꯒꯨꯝꯒ ꯉꯥ ꯊꯣꯡꯕ ꯆꯝꯐꯨꯠ ꯆꯥꯛ ꯀꯥꯡꯁꯨ ꯑꯗꯨꯒ ꯄꯦꯔꯨꯛꯀ ꯃꯣꯔꯣꯛ ꯃꯦꯠꯄꯒ 나린 쟁굼과 나린 나요? 나린 쟁굼과 미르간 마차가 시기 nga 통제 나네 나린 나네 나네 오케이 나린 쟁굼과 미르간 마차가 통바 그가 samphut 시시나 페룩 사이나 하고 페룩 저거도 페룩 그래서 이런 페룩 시나 강수 우리 사보게 비안가 품 신앙의 사이기 아이자로 시우디 품리안감 뽕 hồi rang gì ai hầu luôn yên cái sạc xì yam gì mà lại đi rang hầu này nữa 시 개바 쟁굼제 과이득이 셰프의 쟁굼제 해는다 하우리 khara 한다 봐 hầu bên cái 나린 나린 쟁굼 레바 어 아니 뭐 리치한 레바 그노드네 헬레 ngarang lang hala saba ma 저루야 aduduna hele hawa aduga ngadi chapmani na ta si jo hawdi hawa aga 저루야 마음네 저루야 저 생우는 감자도 시야 맞춤 레이 맞춤 쌈도 포고 그렇지 aga si ngade marudi yawe ro maru jam pi eduna sabada adum ilai lai na paninga maru paningai chances am trai trai si de hawa nesina hyper to ado himako kem sangwale ho me pe yamanga maina koto ba duwa 이렇게 강수 수로가 짜남네도 시제 그냥 꽃라 사비야요 시 박고 얌 하고 시제 동리 잡기야 하우정 하고 에 난들이 얘기 뭐로 뺑뺑 아빠 하고 이제 사들 봐 감동이 사들네 오케이 가위 손남자 베이네 nó có mình đi lấy 안전은 시리까지 꽃도 봐 시시라 아프더라 앞부분에 시기는 자기 강추도 요 얌을 메뉴가 좀 쩌우시라 근데 얌을 내는 거 보고 몇미터 합의가 하라고 맞아 알로 그냥 여기 있어 이렇게 하면 수수하게 되는 거죠 아주 타이는 그 거기에 또 간다 이모지 사브도 이모지 사비라고 프렌드 모이더 판바 페루네 하이는 모이더기 잘로가 타음네 이거는 이자도 मैं मेरे ट्रांसफर होने ले रहे मैं चाप को हम जो handle rồi ngắm nó trong nó trong sao rồi sao cái lùi gì cũng không được vậy mà tiền gì mình
ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯪꯒꯤ ꯃꯀꯣꯛ ꯆꯥꯕ ꯂꯣꯏꯗꯕꯗꯨꯗꯤ ꯁꯤꯡꯂꯦꯝꯕꯗ ꯍꯥꯞꯄꯤꯔꯝꯃꯣ ꯍꯥꯏ ꯁꯤꯁꯦ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯆꯤꯠ ꯆꯤꯠ ꯃꯥꯗꯤ ꯃꯔꯨ ꯄꯟꯗꯧ ꯁꯔꯨꯛꯀꯣ ꯁꯤꯅ ꯐꯩ ꯄꯜꯂ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗꯣ ꯄꯥꯕꯨꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯣꯏ ꯉꯥ ꯃꯔꯨ ꯑꯩ ꯄꯜꯂꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯄꯥꯎꯅꯤ ꯉꯥ ꯂꯩꯇꯦ ꯉꯥ ꯃꯔꯨ ꯄꯜꯂꯦ